Prime Minister Narendra Modi ka Manipur ki Chief Minister Nongthoban Biren ga Kanglup ki irang haurakhiba matungda ahanba oina ngarang India ki konung Delhi da unakre. India lengana kumjali singani kontra faubada leibak asidagi hepatitis Laina muthatna bhatnari basida lamdam asigi mipum khudingmak nasu angama mateng pangnaduna mai pakna bhatnami nasi haina Helen Family Welfare Minister Dr. Sapam Ranjan na phongdokre. Amadi Manipur ki artisan Wahengbam Sayana Santi Kabir Handloom Award for 2023 fanglakpada Chief Minister Nongthoban Birena nungaiba madi chauthok chaba phongdorakli. Kurumjari ISCOM media ki pau mideng tabiriba khwaipum namakpu aisul ki janambam na taramlok cheri hauzik pau sandok na pizari. India ki Prime Minister Narendra Modi ka Manipur ki Chief Minister Nongthoban Biren ga Kanglup ki irang haurakhiba kumjali singani konumdoi ki May ahumge matungda ahanba oina ngarang India ki konung Delhi da unakre haina national media na report tawre. Prime Minister Modi amati Chief Minister Biren unaba to the Defence Minister Rajnath Singh amasung Home Minister Amit Shah su saruk yakhi. Chief Minister Biren hokiba nimit karani asida Prime Minister Modi na athoiba mithunglen oiduna pangthukiba Niti Aayog amadi BJP na lengakpa Chief Minister amadi Deputy Chief Minister Singh gi oiba Ministers Conclave ta saruk yanapagidamak Delhi da lerakibane. Famkiba mifam sing adu khungangdagi horaga Lairaba Lehandaba Lebak ama oihanabaki pandam thambagaloinana tongan tonganba chawkhoi thaurangi matangda khana nainaki. Chahi ama helaba lana sida Prime Minister Modi na wa ngangdaba amadi Chief Minister ga unadabagi matangda Manipur miyam na ngasi fawba pendaba phongdoktuna lakhibane nakalamaromda ngarang ayuk anganbada Congress General Secretary Jairam Ramesh na Prime Minister Modi na Ukraine gi khongjat chatringai natraga halaklaba matungda Chief Minister Biren ga tongana unaduna wari sanakrabra haibagi wahang hangakibane. Panbe abadi kumjali singani kunhumdoi gi May gi tang ahumdagi haurakiba irang asida miyoi chani kun mathoi leikidabagaloinana lising humpu hena lanzena duna leiripane. India lenga na kumjali singani kontra faubada leibaga sidagi hepatitis laina muthatna bhatnari basida lamdam asigi mipum khudingmak nasu angama mateng pangnaduna mai pakna bhatnami nasi haina Manipur lenga ki Helen Family Welfare Minister Dr. Sapam Ranjan na phongdorakli. Wapam asing asi porampata leiba Janimski Man Auditorium Hall da pangthukiba World Hepatitis Day kumjali singani kunmari gi thoram amada chief guest oina Saruk Yaraduna Phongdokhibane. It's time for action haiba hiramda National Viral Hepatitis Control Program, National Health Mission amadi Directorate of Health Services Manipur na kusamnan hasinduna pangthukhiba tharamaduna Special Secretary Helen Family Welfare A Hungyo Warsang, Directorate of Health Services ki Director Dr. Osana Hanbe, Directorate of Family Welfare Services ki Director Dr. L. Tomcha Khuman, Zenims ki Director Dr. L. Deben, Medical Superintendent Dr. K.H. Lokesor amadi SHS NHMG State Mission Director Dr. M. Dines na mithunglen singoina saruk yakhi. Tharamaduga mari lenana Dr. Sapam Ranjan makhata na phongdokhibada India lengak na hepatitis laina ase kumjali singani kun mathoidigi hauna lem na layeng duna lakli. Laina asina karigumba narabadi athuba matamda layeng duna fana bohotna biyu. TB amadi HIV department asu laina ase thengna bohonabada puna chatminaba mathau tai. Loinana NGO singnasu achoba thaudang loduna mateng pangbiyu. Laina asina karigumba nare haiba khanglabadi lodsin duna thambigano maduna khudongthiba kaya thoklakpa yai haiki loinana blood donation taubagi kanaba kaya gi matangdasu wafam kaya phongdokhi. Ngasigi tharamadu hepatitis ki free screening taubagi khudongchaba su piki. Ngasigi hepatitis ki ngasai mayek seng na pagi emosi
hepatitis more towards hepatitis B ga C ga ze Government of India under the Ministry of Health and Family Welfare 2019 dagi hepatitis C gi control programs roll out to 2021 dagi hepatitis B kano tawraga koigi treatment diagnosis matam chana tawba treatment matam chana tawba duga manamdi say vaccination hepatitis B vaccination kano tawraga treatment today laitri hana thambikre hepatitis C gi kano tawraga ngasai angang apoi Hubert na haibiramba duga apoi Dinesh na haibiramba Hubert ka Dinesh kana mahak moize hepatitis kano tawraga kano hidak se chabadagi yamna kano taw mugi testimony moi yamna nuaina kano tawraga zo hidak chabadagi matam chana chabadagi government na pibibadagi matam chana chabadagi regularly masage kano chabadagi hepatitis free oire habado this is apoi Prasapum na Manipuri Prasapum na magtapoy Manipur ki artisan Wahengum Sayada Sant Kabir Handloom Award for 2023 pirakre Wahengum Sayana Award si panglagpada Chief Minister Nongthomam Birena mahaki ex handle account thagat pa amadi nungaiba fongdurakli Chief Minister Birena Sayana Award si panglagpada Manipur gi chauthok chaningai ni haire Inapi sabada sayagi top topa kudai babu sakang bidina award se pirakibani Panbay abadi Sant Kabir Handloom Award se handloom sector gi kudai basing bu sakang dina national gi thakta piba award ni Mamang jahi gi me ahum dagi kuki sina maitai da jatharaki ba irangasi tha taramanga fajanlak laba phawba loisin mangam da basigi achobu maramdi Indian Army Assam Rifles na kuki singi michangda leison ki badagi irangasi ngasi phawba loisin mangam da bane maramasina Manipur gi Assam Rifles asi lokthok pi kro haina poirei leimarol apun mamera pai bilup Manipur gi masaloi sangamu eriba nongpok leimarol maira pai bi apun bilup Nong Lampal na Sinduna Kurai Sarjo Lekai Community Hall the Pangthokpa Wakat Mifam Amada Nong Lampal gi President Moirangtem Sabitrina Phongdokre Makatana Nong Pok Leimarol Mairapai bi Apun Belup Nong Lampal gi Member Amasu Eribi Khongban Tabam Anitana Phongdokhibada Lamdam asidagi Assam Rifles Lokthok Pagaloinina Hauzik Relief Leriba Miam Masamasagi Yumda Handuna Leiba Yana Bohanagadabane Hauki bachahi gi metang ahum dagi kuki militant singna landarak padagi lamdam asigi miyam kam thengna awaba khudung chadaba mayok nahan badanatana miyoi kaya leikhidre Miyam gi punsi lanthum ngak na balai riba Assam Rifles na nakan namada sagatuna maitei singbu tathi ba miteng yeng bi ba aduga kuki militant singi miteng de lepagi thawong sa tharakli basi yamna laibuk thi bane oirakli ba piba masida Manipur gi laimai digi Assam Rifles lokthokibagi matam yaure Manipur da ingjik na leiba ngamna ba Assam Rifles nataba thamoi sengna miyam gi damak thabak tawgadaba security forcing maruaina state forcing na Manipur ngakpagi thaudang asi lohhanbiu amadi thokliba irang asida mayum makai sing maina thadok pikraba hauzik relief camp sing changjafam loduna leriba miyoi sing asi masa masa gi yumda hanjinduna tangdu leitana leiba yana ba lengang na sinbiu haina su fongdorakli Megi tang ahumdagi kupi singna mitai da landarakhiba asi tha taramanga sujala ba phawwa waroisil ama purapa ngamdabasi gi maramdi Assam Rifles kupi singda ot toksin banani aduna athuba matamda akoigi state sina Assam Rifles si halanbi ko Zaribam Higher Secondary School Vidyanagar Multi-Sport Utility Auditorium Hall amadi Chingdong Lekai Upper Primary School da leiriba Relief Camp ahumda kay Samthung Assembly Constituency ki MLA Sapam Nisikan Singhi Team Nisikana Nomada Changdraba Yadraba Chana Thakna Potlam Kaya Relief Camp ta kutsinakre Team Nisikan ki member oiriba Maibam Prafulo na Pauming Singdai ki bada Manipur thokli ba irang asi jahi ama henjalagle maramaduna laingak na thuba matamda loisinbiu haina fongdokhi Moyina aroibda aina hajaning ri sakada oji kuire akoisi sahi ama henjale amna moyu munda leibasi madu athu matamda haiba irang si losan biduna nena taba Manipur ama
ꯏꯪ ꯆꯤꯛꯅ ꯂꯩꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯍꯥꯛꯅ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯐꯣꯡꯗꯣꯛꯆꯔꯤ ꯃꯁꯤꯀꯥꯟꯇꯅ ꯌꯥꯏꯐꯔꯦ ꯕꯤꯗ꯭ꯌꯥꯅꯒꯔ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯂꯧꯀꯣꯏ ꯄꯨꯡꯗꯒꯤ ꯑꯦꯟ ꯕꯆꯦꯟꯗ꯭ꯔ ꯁꯤꯡ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯈꯤꯕꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯦ ꯃꯁꯤ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯃꯌꯨꯝꯗ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯔꯛꯂꯤ aduna ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯁꯨ ꯌꯥꯝꯅ ꯋꯥꯏ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ 2023ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯃꯥꯌꯣꯛꯅꯔꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯄꯨꯕꯤꯔꯛꯅꯕ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯖꯔꯤꯕ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ Hanjin Hanjina Mahiroi Education Commissioner, Education Minister, Director, Higher Technical Education, Amasung, Joint Secretary Education Singda Oja Awat Pathabirak na Bahijarabasu, Nasi Pawu Mahiroi Singna Tengnari Bawabasing, Kangsin Usunadana, Leithokli Basi, Yaning de Haina, Infal College ki Mahiroi Singna Pongdorakli. College Sasig Education Department ki Oja Ani Watpadegi, Kumjalusingani Kunumdoi ki September Thada, Lenga ki Director of Education Yuna Order Mathoktuna, Awatpa Oja Ani Asi, Thabi Naba Che Thokraba Matung, Joining Faubat Odrangeda Order Asi Amok cancel Toki. Joining Order Asibu Amok cancel Toriba Asi Kari Arunbe Agenda Leipakino Hangladuna, College Sasig Awat Pozasing Atubama Tamda Thabirak Trabadi, Akan Makongzang Jangsilagani Haina, Infal College ki Mahiro Singna, Makatana Fongdoki. Aduna, Mayroi, Amo in Infant College ki, Haizin Education Amazon Philosophy Department, Oza, one Bassi, Yan Atubama Tamda. May Linux in Tabiro, may racing Kalaga, may Tabir Targati, may right, I quit up, San Mona Tabaki, Laser, Marandi, Akoi, Panamanda, Pass the Yamala, Aduna. Atu Matamda, Pampleski, what was asking Tabir Targati, Mary, Pampleski, Marysina, a convention sexual emotions, how is it? Kayumba, Manipur, High Manipur, Idam Damasi, Kundan Saxin Regati, Havama, Pakut of Pakistan. Amal Layusi, May Lenava, Singa, Madu Wakan Tabuan. Taubal Hauka Deleba, Fields and Freedom Academy ki Mahiroi Tara Taruk Ngasi Ayupung Mari Makai Taba Adwaida, Hostel da Leram Dabadagi, Academy Asiki Principal na Police Report Tarabumatung, Take the Kaidana, Leram Lay. Mahiroi Tara Tarugasi Police Station da Puraglabamatung Imung Manungi Mioy Singda Kutsina Krehaina Academy Asigi, Superintendent NG Konina Kudiak Piduna Tador Bacherol Amanaka Ngalakli. Mahiroi Tara Tarugasi Fangnabati Bahumba Kitabak Satabada Aram by Tengol Unit 1, Taubal Tongkong Amadi, Lisam Kol Village Chief na Achopat Hodang Loki Bagitamak, NZ Koniki Maikai Degi Tagatpa Fondorakli. Hana Indian Forest Services IFS at Habak Taramba Akham Bonbir Dwaja na iba DC Cat and Forestry in Manipur Haina Mingthon ba Lairik ama ngasi hauna bimatung ina Manipur Press Club ki logtak holda pongkre Lairik pong bagi Taramba to the Indian Forest Services tegi potha kraba ke thambau Retired IAS RK Nimai, Retired IFS TH Ibobi, Retired IAS K Radha Kumar Amadi, Chief Conservator of Forest Principal, SS Chabrasu Thoramaduda Sarukiaki. Thoramadu Mari Lenana, Larigasi Ayiba Akam, Bonbir Dwaja na Fongdurakpada, DC Ket na Umangwamang Yokat na Buhat na Bada, Lauram Bathodang Kaya Iduna. Thanamba record sing tigaduna mahak na piram liba kaya adupo ningsing bo nilari kasi mahaki maming dilaw dun ibane. DCK Tahiriba MUSC State Forest Officer on appointment PB na bahayzer uba matamdasu matamadu da paliban ningthaw amadi mahaki darbar da leriba MUSC na wakalon sana dabadagi PB kide. Masida natana Forest tagi karakpasen fam kaya niyam lana sizanadu na thamba kaya sibu yaning da bapongtok tuna achoba thawdang kaya lauramba sibu tung gimirol na ninghaw na bakhanduna lairikasi fongduna miyam da khudol tawbani hainasu pongdoki
ಅದು ಊದಿ ಸುಮ್ ಯಾಂಥೋಪ ಫಾರೆಸ್ಟ್ ngang akpida samgatpidabadi manipur film adugi sokchalako aduna yam sokchalakpatigi mase maduna maram moidana 1932 da mase appoint tawna adaman anuba system ji mayam amago hana permit system tormasi block system ja hapchalakna adigi forest ki ek legedawni adigi forest reserve forest legedawni all forest belongs to the maharaja ga man akan principal kharasi hapchalakpatigi forest habit oigedaw mal adumana report se submit tawre adigi forest ki matamda akhigi additional darbar member larmi ibung holsi appoint tawdana akhoi forest department si lenkhale adubu madi ngasagi forest gi revenue asam laga akhoi forest amuk masi thada bidedana पैसादम लोग थोड़ी पैसा दे था तभी तो फॉरेस्ट मांगे ने इबेसी दगी महाराज ने कितंग माइंड तो बुझन दरबार मेंबर ने दरबार मेंबर मतम नहानी डीसी कैसु नहानी कितंग मोइसी याना तो बखर लेबे मासी को पीबी गिदब अदन मान इरमी फजगरब प्लान जी इंप्लीमेंट तो दबसे थवा याम नुंगाइ जद अदन आई मंगवन द फजब ट्रिब्यूट अंतंग दि पीगे आई मंगवन द होमेजम दंग दि पीगे हन खंदरगी अदगी मसी लहि इजबनी अदुगा प्लस मसगी मान इरमीबा अखोइना इलहुदबदगी होगी मणिपुर की फॉरेस्ट अवाब थेंगनरिबा मणिपुर की प्रजा अवाब थेंगनरिबा अमम मयाम से मसी खरद ओरसु मान इरमिबा साइंटिफिक मैनेजमेंट से अखोइन हौजी अमुक एडॉप्ट तौब टारगेट खदि फगत कदरा हाइबसी खंजबदगी हैना लारिक्सी दा आई खुद थाजरबनी मिलाल असम की लमजिंग मखादा माइफान सिंधुना ngasi जयपुर मंगोलपुरदा निमित तरानी की ओइबा मितै मयेक तंबी ताकपीबगी थरम हौदोख्रे मितै मयेक तंबी हौदोकपगी थरम अदुदा मिलाल असम की प्रेसिडेंट सेराम हेराजी थांगजम ब्रोजेन प्रेसिडेंट माइफा तमिजुर रहमान वाहेंगबम सुरेंद्र सिराजुद्दीन डाइस दफमकी थरम अदुदा सरुक याकिबा मिलाल असम की जनरल सेक्रेटरी वाहेंगबम सुरेंद्रन हाइकिबदा असमदा इमालोन अमसुंग मयेक कनबा हाइबसी मितै लोलना इमालोन ओइरिबा पुमनमकी थौदांगनि हाइना फोंदोकी Security Force na chinga madi tampaki chinga ningai oba mapum singda thiba humbagi thabak makhatana chathakre adubu mifami pun amadi khulai phabagi paudi leite haina Manipur Police Control Room na thadorakpa cherol amana kangalakli National Highway 2 da pochai pubagari chani humputara mare security gakan bachek sin tharang marakte Imphal da purakre haina su cherol asina makhatana phongdorakli Assam की Agricultural Development Officers ADO की थबक लोबदा सेंजा तुमजागा मरी लेना former APSC Chairman Rakesh Palbu fine ओइना लुपा लाख अनि थियन की बगलोइना जही तरामरी कैसुम संग लेना बफादोक पीक्रे Agricultural Development Officers ADO की थबक लोबदा सेंजा तुमजागा मरी लेना ngasi court na chenaba miyoi kontrani bufadok pikibane KSS de chenaba Basanta Kumar Dole amasung Samidur Rahman buna lupalusung yangkai fine tihanduna chahi tara kaisum sangdalaina bufadok pikre Nakalama Romda chenaba candidate kun mapal buna lupalusung tara fine tihan bagalunana sahi mari kaisum sangdalaina bufadok pikre panbaya badi kumjalusung ani tara tarita Prevention of Corruption Act ki makhada former Assam Public Service Commission APSC Chairman Rakesh Paul yauna miyoi kontrani thoi ki mathakta case file tawrakraba matungda July 22 da court namara leire haina lauthokibane Manipur yauna Nagaland Manipur Mizoram amadi Tripura da hayeng leibak pokpa namitagi lakadariba sagol se namit fauba akanba mawda nong tarabi yai haina India Meteorological Department IMD na haire IMD की मतुंगिना हिमाचल प्रदेश उत्तराखंड अमदी ईस्ट राजस्थान लाकदोरिबा निमित मंगानी असिदा मयाई ओइरत्ना नोंग चुगनी हाइरे जम्मू कश्मीर लद्दाख गिलगित बाल्टिस्तान मुजफ्फराबाद पंजाब हरियाणा चंडीगढ़ दिल्ली उत्तर प्रदेश अमदी वेस्ट राजस्थान दसु लाकदोरिबा निमित मंगानी असिदा नोंग चुगनी हाइरे East Rajasthan ngasi nongchugani haire West Uttar Pradesh Himachal Pradesh amadi Uttarakhand yumsakaisa namita nongchugani haire lakadar yumsakaisa namita Jharkhand nongchugani haire
Hauji kuki narco terrorist sing nalandarakuna maitraba ki ngamkhaida singnarakpase bungangnanabagidamak Universal Friendship Organization na sponsor tawduna nongpok maikai ngangnanabagidamak hangduna leiriba nongpok pana tengol lakpaloisang ithamda maitrabakta kib amagaloinana kangna sandorakliba laina kayadagi kharadangorabasung ngakthokpa ngamnabagi pandamda UFO gi maitei laloisena kanghida kapthokpagi thoram amangasi ithamda pangthokre Taramadu dalam damadu gi club Maira Paibi amadi mahiroi kayana su wakal thawat pirakpagi thagat paphongdok pagaloinana makha tabu oina wadahuriba atei mapam singdasu kanghida kapthokpagi tharamasi makha tana pangthokigani haire Hauzik sanabagi pau lobirasi District Volleyball Association Thobal meeting Makada Youth Development Committee YDC Khoiromna Sinduna Thasigi Kunumdoidagi team Nipalna Sarugyaduna Yaripo Khoirom Kangjebungda Satharak Liba Thobal District Intervillage Volleyball Tournament Kumjalu Singani Kunmarigi winner Lewa Lamding na Oikre Nasasana Kiba Tournament asigi final match to Lamding amasung Andro A Anina Sanakibada Lewa Lamding na Andro A Bu stretch setter Kunmanga Taramanga, Kunmanga Kunhumdoi, Kunmanga Taramapal the Mighty Bapiduna, Tournament Sigi, winner Obangam Kibane. Winner Oikraba team Lewa Lamdingna, Selgimana, Lupalu Sing Taramanga, Aduga, runners up Takraba, Andro A team na Lupalu Sing Taragimana Funky. Best player Lewa Lamdingi Ibobi, best striker Androgi Ibochao. Best lifter Lewa Lamdingi Sanayaima Amasung, best liberoda. YDC Khoiromgi Khomaina Takre Tournament adu loisinbagi tharamda Thobal Jila Parisad ki Adyaksha ki H Sobhana athoiba mithung len Leirong Thel Ningel Gram Panchayat ki Pradhan Salam Kumar na thoram mapu aduga Youth Development Committee Khoiromgi President Hobam Zeten Social Activist Kaisam Razu amadi Local Leader Kayana akanaba mithung len singoina sarugyaduna manamathum singyen thoki Loisilakpada Maroiba Pau Amukahana Bizari. India ki Prime Minister Narendra Modi ga Manipur ki Chief Minister Nongthaman Biren ga Kanglup ki irang haurakiba matungda ahanba oina ngarang India ki konung Delhi da unakre. India lenga na kumjalu singani kontra faubada leibaga sidagi hepatitis laina mutana bohonari basida lamdamasigi mipung koding magnasu angamamateng pangnaduna mai pakna bohona minasi haina Highland Family Welfare Minister Dr. Sapam Ranjana Fongdokre Amasung Manipur ki artisan Wahengbam Sayana Santika Bear Handloom Award for 2023 fanglakpada Chief Minister Nongthaman Birena nungaiba madi chauthok chaba fongdorakli Pungzasi faw bugina sandok chaba ISCOM media gi paw matanga sada loijare makata ba paw bidamak midiyang tado na lebiyo